1971 की Indo-Pak War ningsingduna Vijay Divas pangthokre cyber crime fail oire intelligence department na Pao Pirakhidaba tha taraga manga fare chief minister N Biren Pao wasi paujel pause dagi lokhatchabane kumja lising amaga chamapan humdraga mathoida India Pakistan ani marakta soknakiba lanfamda Pakistan maithiba piduna East Pakistan haujikna Bangladesh haiba laibak ama semkhiba lan adubu ningsingduna ngasi Manipur laingakna sinduna Vijay Divas thauram ngasi ahanba Manipur Rifles King Banquet Hall da Chief Minister Nongthongbam Biren amadi Power Minister Thongam Bisojina thoiba mithung amadi thauram mapu oina saruk yaduna pangthokre thauram aduda laingak asida yauriba cabinet minister sing MLA sing police amadi civil gi makok thongbo official sing saruk yakhe thauram adugi athoiba mithungi warol piraduna home gi thausu puriba Chief Minister N Biren hai Manipur da hojik tha taraga nipan helaglaba lan thokle miyam gi punsi amadi lanthum laingak asina ngakna bahona duna lakle adumakpu Manipur gi hojik leiriba cyber crime department asi fail oire intelligence department asu irang asiga mari leinaba yauna Pao Pirakhidaba tha taraga mangarom fare kumja lising amaga chamapan humbudraga mathoida thokiba India Pakistan gi lan aduda Indian Army gi kathokpagi thauna nahongna ningsing baga loinana aikhoi khudingmang na ikai khumnaba mathau tai Paumi singna hangba wahang amagi paukhum piraduna Union Minister Amit Shah na agenda आज तक 2024 da Manipur da hojik thokliba irang asegi matangda thokliba lan asi Kanglup ani gi marakta thokpa irang ne terrorism amadi lining laisolga mari leinade haina phongdokhiba wafam adugi matangda hangbada hai lamdam asida thokliba irang asi external aggression yawi haiba wafam adu thangai sengna illegal migrant singna yellow mi singda pirakliba saithengi wafam ne Union Home Minister Amit Shah na phongdokhiba wafam na ama oiraga Chief Minister Biren gi oinade irang asida drug lord kaya amagi khut yawi haibasi miyamne henna khangnaraba wafam ni haina phongdokhe mahakna hai ingkumja lising ani manga da miyoi taraga manga rom tamak leiba organization amaga su tongnaruba sisu yamna asoiba amane masidagi soirakibaduna ngasi puba thangba ngamloidaba saitheng kaya asi laklibane adubu aikhoigi tunggi mirolgi khanduna chapchaba wakhalon amaga loinana thengnaba mathau tai State asida tha taraga mapan hena irang thoklagliba asida laingak asi chapchana khongpham hongdana leple amaromda agency kaya na political gi amadi masagi khudong saba kaya yengduna central leader singda lana pautam sinduna wakhal chamam na halle maramaduna central leader ayambana Manipur gi irang asi chapchana khangba ngamdre mafam asidagi pau asumbasu center yauraba matamda chapchaba thabak tawrakadaba ne haujiksu center na thabak kaya di tawri adubu miyamna di apenba oidre agency kaya na irang asi loisindana bahonariba asi khangmina basu mathau tai amadi aikhoi punna thengnaminagadaba ne aikhoi gi leidiba phibam asidi mina khudong saba laukhini haikhe handa khulai paiba masel khut thongna khiba amadi nan local ani hat khibagi thodog adu achauba khut kharana insilaga tawhanba ne CM Pawasi Kangla Pau se dagi lokhatchaba ne Chief Minister Nongthongbam Biren haikre political gi thawinsin manba mawongda tongan ba violence ki thogdo kaya state asida satharakuna laingak asi inthuna ba agency kharana kanba mawongda honare wapam asi Manipur laingak na sillaga ahanba Manipur Rifles ki banquet hall da pangthokiba Vijay Divas ki thauramda mahakna phongdokhiba ne laingak asi gi minister amasung MLA khara yauna civil amasung police ki makok thongba kaya na saruk yaduna pangthokiba thauram aduda Chief Minister Nongthongbam Biren hai state asida handa khulai paiba masel khut thongnakhiba amadi nan local ani hat khibagi thodog adu achauba khut kharana insilaga tawhanba thawong ne haujik agency kharana tongan ba khulai paiba loop khara semgatuna aikhoi masel gi marakta khanana ba sinbagi mami tare state asida tangdu laita da ba phibam ama leiringai matam asida nan local hatpagi maram karigino Manipur asin nan local fauba safadare haibadu udna ba satharakpa male tongan ba agency sing khusamnaraga laingak asi inthuna ba madi Manipur gi phibam asing tangdu laita dana thamna bahonaragli haibada lalaroi central amadi state force amadi politician amasung security force ki marakta ahoba leirakpagi mami ta da basunate oiragli ba phibam asi yana bachalaga lakpagi mahai ne matam gi matungina aikhoi gi wakhalon su hongba mathau tai politician singna aran ba tawrabadi tungkoina awa famda tana bagi achauba maram ama oigane laingak ama leirabadi asan ba mijeng amagi makhada masak thokpa policy da yumpham oiraga laingak lon gi thavak tawgadaba ne kanagumba kharagi michangda thabak tawrabadi khunai asi mutkhiba natana atai lambi leiroi haina mahakna makhata khe mahakna makhata na hai kumjali singani mangada lona yadaba Kanglup ni haina laukthokiba su leitaba member taraga mari rom khak leiba khutpu amaga su tawnakhibadagi ngasidi phibam asi yawrakpa ne masina para ama oiraga
vision laitaba amasung aranba lambida chatanaba elected members singna hotnaminasi aikoina aranba lambida hek khong thangjinkiba matamda hauragliba mirol awafamda soidana tagane haujik Manipur da thokliba irang asiga mari leinana nakal namatagi midyengda aranba information kaya pisinba sina center su kari tawgadabano haiba khangdre ground dagi marik sumba information piraga center na thavak laukhalakadabane asigumba mayon asida Manipur miyamgi yaifanava center na thavak tawbasu hauraklay center da yaukiba aranba information sing laksinbada matam kharadi changane phibam asida aikhoi yamna section ba mathau tai aikhoi punsin ba ngamdrabadi tongan ba maikaidagi pirakpa safu mayokna bada wagane state asigi cyber crime unit mathau tawdabagum amadi intelligence fail oibagi phibam amada leiribasi ningthina mathau tahonsi haukiba tha taraga mangaro masi intelligence tagi pau amata pirakpa leite ipa ipusingi thang amasung ta na ngaglakhiba Manipur irai laina maset taba yaroi hainasu chief minister nongthongbam birena makhata na phongdokheng